Leingak Apunba Nupi Lup Amadi Khurai Konsam Leikai Apunba Nupi Lup na Sajiwa Amadi Khurai gi TONGANBA MAPHAM KAYADAGI PHAGATPA NISA gi POTLAM sing Khurai Konsam Leikai da mai THADUNA MANGHANKHRE NISA gi yamlaba POTLAM sing adu mai THADUNA MANGHANBAga mari leinana Nongpok Leingak Apunba Nupi Lup ki General Secretary Nongthongmam Ombi Radhamani na paumi sing da phongdorakpada drug abuse amadi illegal trafficking asi nongmagi masing hengalakpana aikhoigi society asi da chawna chaitheng pibada natana Hogalagliba Naha Singdana Hene Joiting Piri. Maramaduna Clubs Maira Paibis Association Amadi Miyam Puna Nisagi Mayukta Kongjang Changsi Minasi Amadi Kangluki Irangna Waringai Cherekta Nisana Pirak Pachaiting na Hen Awaba Hapchiragliba Asidagi Lamdam Asibu Kanminasi Haiba Wafam Tamnagli. Masih lamdam sida nisana lahalaba khunai ama oiragli inkhalagli banaha kaya ama nisagi ipakte irak ngaduna leire mamang matam kaya dagi ima singna nisagi khongjang asi sangchin duna lakpani adubu ngarang asi sajiwa manung dagi yamlaba yu phare sajiwa dagi thokla aga amuk chaithabilak dagi phare amu hala aga koigi sajiwa manakta ju dukala ma phama mi isi ro saida ju sisu phare akoina haijaningli badi sajiwa manung da Miyangi manipur pumba miyangi ana layang sang amasu lay bani sigi manak sida karamaina mayay kabani sa si yoli bano yam nang na yon bani aduna yari kay di akoy ana layang sang manakta mayay kabani sa yoli basi ngasi amatta yon biranu aduga ngasi maksu drug na la ba kunaya mo oiragli sa hitara mga dagi na puntra boki manung dalay ba koy sa no pamaya mama misana lahale drug na lahale masi yari kay di akoy gilenga mapusing na su masi yamna apuba matamda tijin biraga masigi Kongtang ase misana akhoi lana kunai mo oirali basi atuba matamda basi yengjen biu aduga lamdam sigi magi lekai da leiriba akhoi maira paibi amadi kalap singna su nisagi khongjang asida akhona sangjal ba sida mateng pangbiu aduga akhoi hojik chathara iba lal asina maram oiraga akhoi kunai londa oiro sin londa oiro Noina ba ko jela khata araga leira bani sigi mana chitamu nisa yolaga isa isu thakani haibege wakhalon se thadok piu nisa haiba sinna ne ma chari ba ma khaktang mang banate loina bu imung manung da leiri ba isa isu mayam dagi ahal laman mayam ja loina manga ibani aduna akhoi Khurai Konsam Leikai Apunba Nupi lumna makhata ba khongjang du changjin jagi gani aduga kana gomba lamdagi lakpa nupa masana sigi lambian sida maram leitana lakpa ju yaroi aduga drug lawba lakpa ju yaroi kari gomba thengnar badi mada mera paibi na thengnar badi madu apa bada tholok padai ta kudemang nasana kujagada bani aduga akhoi asuguma khongjang asi makhata na changsin jagini aduga dukan phami bajing china chumna dum dukan phambi yu kari gidamakta no yu yauri ba nisa yauri ba aduga kari gidamakta no pharmacy ju nataba makhoina pung ama bo amagi matung ani ahum bo thong hangli bagi maram kari gino masida kari yoli aduna kari gomba akhoi gi Khurai Konsam Leikai Apunba Nupi Lup Amadi Nongpok Leingak Apunba Nupi Lup na drive chathar ko matamda masida tholapa apa pada daita kudemak yoli bana khoi na pugadabni halje media gi thong gaijin Karam POTLAM PHAGATPA ngasi ngarang phabaje yu khoi yame Sajiwa manung dagi phare adagi isirong dagi phare adagi chaidebila dagi phare aduga mamang matamdana khoi ngasagi drug mayam duna khoi lawba lakpa jingje khoina thalaga phaba adagi moi myam puthorakpa ju yawi adagi mangatruk pairaga puthorakpa ju yawi si khoi nisabu thingba pamjaba isa nupa mayam amasu leiri siga pulap khusamnaraga phajaban Persuni aduga khoi guli su yaure adagi settings mayam amasu phangye moina lawba tholakpada akhoi phabani lawba tholakpa je yam moi puthorei je yonbagi karbar oiribra chabagi oiribra aduna mase thingmin asi hairaga dine lamdam ji da laiba akhoi khuding ngana khongjang asi changchin minaraga nisa haiba je maru khongna muthat mina ji haiba je media gi thongda thamjari punna senpham kyam ki oigeda yam yame senbam di yam yame masigi akhoi gi polam mayam je yuju asuki matik yame akhoi adum drive chatha jagi gani adum phage gani makhata